Revelation nainabagi series asida mayambu Amazing Bible Prophecy Ministry na taram oksari ngasi nainagadruba topic asidi Revelation 17 part 1 episode number 37 title na How Near is the End of the World Prithi loibase kayagi matik na abage How near is the near haibadini hairiba asigi maramdani Maramdi Revelation 17 nainaba ise asuki matik maru oi masina hairiba chapter asida Prabhu Yishu Krishna ani shuba lakpase kayagi matik na haibase akoina prophecy dagi irai laina akoina khangba ngamgani Daniel amsung Revelation asida akoina laibak kayagi maramda hana mangjungna na haiba lei adugi maramda maroina 7 heads asigi maramdani akoina sida nainagadobse ngasidi 7 heads adugi maramda akoina yauba ngamdaba yai adubu akoina part 1 asida akoina nainaba yaba khara adudi nainaminasi ahanbada akoi ishorda pathana tokse saga malem taibong pan prithvi asibu sambiba asuki mating menungsi chawba asuki matik thouja naiba ipa ishor nakpung kai leitana thagasare ngasi akoina Revelation hairiba lari ase akoida pibiduna nahaki maisau John gi mapana nahang mangonda inspire tawduna aikoigi matamda thokadaba thodo wato asigi maramda ibiramba asigidam thagasari aikoina hoji prophetic ki matam asida time asida aikoi karamba tangkakta aikoi leire Prabhuna lakpase kyam ki mating na habase nana Revelation chapter 17 da masa atana phungdok piramba asigidam thagasari papsal na aikoi phakidabani aikoina tawkiba kya orsangapiu hairiba study asida nahana bol pinapi thawai asengbana inspire tawbiu thawai asengba yaudana de aikoina khangba ngamoi thawai asengba dugi mapana we masi kudum masi nahana pibibani hobading loi phaw nahana chingbiu papsal naibusu nahana sindabiu Prabhu Yishu Krista gi mingda khoramjari amen Sinausing koi ahambada sase Revelation 17 gi verse 1 And there came one of the 7 angels which had the 7 vials and talked with me haidi sagadu taret pata taret laiba aikoina mamangi chapter 16 da nainakre 7 plagues ki maramda adugumba 7 plagues adu 7 plagues adugi manungdagi ama plagues sing adu haidabada yauba sagadu taret adugi manungdagi ama haibne amana la ammi hai talk with me John dani ma aiga wari sanarami saying unto me mana engonda hairami come hither mafam asida lao inakta naksanal inakta lao I will shew unto thee the judgment of the great whore that sitteth upon many water ising kayagi mathakta haibde samudra gi mathakta phamlibi oktabi nupi asida pigadaba judgment wayen dandi ado aina nangwanda utke habne masina verse 1 da verse 2 dam with whom hairiba oktabi nupi asina with whom the kings of the earth have committed fornication hairiba nupi asina prithibda paliba ningthosing aduga marumbi gi thabak adu tawre oktabagi thabak adu tawre and the inhabitants of the earth have been made drunk with the wine of her fornication aduga mahaki oktaba tawba asigi yuna prithibida khundariba khudingmak asibu ngawhalle hai aikoina bible se hanjan isnausung paba taragadi magi meaning ase hena tholakani aikoina masi symbolic te ibni masigi wahi khudingma ase aikoina bible degi phajana yengbatai revelation abse irairaina khangma ngamba nate bible whole bible do khoina phajana nainaba missing phajana khangba mi khaktana revelation ase phajana khangba ngamgani masigi fulfill je kadaida phange habda khoina history da itihas na bible gi prophecies je thungi habdu macha tana uribni aikoi chida yengse aduna masida verse 1 to the haribs maroina verse 1 da haribse 7 plagues haithaba yauriba sagadud adugi manungda jona wari sabni aduna haribdi karino masida taibdi revelation 17 je masiju aikoina 7 plague ka mari lenei habsne aduna 7 plague hither drigengi mamangda thokadaba adugi maramdane manasida harise adugumba oktabi nupi haidi oktabi church aduda kari tandi pigani habse masineba
aduga masi akhona symbolic che akhona yengsi ahanbada judgment habse Greek number 2917 gi habni magi meaning je sida hai the sentence of a judge bisar party amana wayan bagi rai pibdo sentence mi amana phangadaba dandi pibdo adubu khangnai the punishment with which one is sentenced mi amana phangadaba dandi ado madu lauthokpa adubu akhona judgment kawi aduga mathangda condemnatory sentence maran sibagi wayan sairak wayan jathang tauthabadubu akhona sidaida akhona khangnai aduna haiba oktabi nupi asina prithibigi ningthausinga makoinina marumbi tawre aduna marumbi tawba thabaki makoi yuna prithibida laiba khudingma ase loina nga hol habni masigi maramda akhona phajana yengminasi akhona fornication habse yengsi symbolic ni akhona bible gi matuna fornication haje karambano akhona nupa nupi luhongtringida akhona yumban bagi mari lainabase masi fornication kawi aduga amorom darekana nupi laiba nupana atopa miga phattaba mari lainaba nupina atopa nupaga mari lainabase masibu fornication kawi masi akhona hai aduna aduna masida palliba fornication abdi oktabi nupi asina prithibigi ningthausinga oktabi thabak tawham masi bible na haidibidi yadaba mongda unlawful alliance with the government of the world prithibit laidiba sarkar sing asiga ishona yadaba mongda tonaraga satpa alliance hoiba amata tinnabaje masibu hoina biblical fornication haina khanai masi Ezekiel 16 verse 15-26 sida aina screen da yengbiro aduna sida piriba texting ase masidagi khoina yengsi Gen 4:4 da su yauri adu ai pajarake Ezekiel 16:25 da haibane masi Jerusalem da haibane thou has built thy high place at every head of the way lambi adugi mako khuding tanangi high place adu nana seme haibadi lai kurumbamdo has made thy beauty to be abhorred nangi phajabado tukusaningai and has opened thy feet to everyone that pass by aduna nangi nakhong ado lambi haidiba lambi asigi mapana satpu khuding mathang topire to everyone that pass by and multiply thy whoredom aduga nana oktabigi thabak ado tawi hem masida haribse Isaiah 23:17 da jo hai masida sahi humdra se loidba matungda ishona tire se amu hanna visit tawgani mai and she shall turn to her higher mahangna nekrabasing aduda mahana amu halakani shall commit fornication with all the kingdoms of the world upon the face of prithibigi lamai de laiba prithibigi ningthau pam laibak sing asiga mahana oktabi thabak tawgani habidi tayarna atopa laibak sing asiga tinagani habni masina palibati mayek sange aduna church amana aikoigi church na prithibigi laibak singa aikoina chapminda ba habse yadeba makoiga tona tineraga church na khudingma laibak sing asina illaga satpa habse masi yade asigumba maungi tinaba asibu aikoina fornication hai aduna hariban nupi oktabi nupi achina prithibida laiba laibak sing asiga union alliance semaga makoigi agenda to fulfill oiningai ki tamak tawrieba masi kudama aikoi imang haude thoglebani snausing ai haijarake tamin se silare aduga khoina wine habsi amuk khoina symbol ine Luke 5:37 gi matungina sida hai Prabhuna ngangi ko mana parable amda ngami mi kana amatana anouba put a piece of new garment upon all ade anouba phi machedama adib to sandeba if otherwise then both the new make it a rain aduga anouba aduna sagai haleba and the piece that was taken out of the new agree not with the wall aduga haidi anouba maset aduga anouba maset adu adibda to sanba matanda mokoije sagai adu kanade ani se kanade aduna masina taibdi karino new cloth habsina teja anouba takpi tambi ba habni all cloth haisina khangnari se ariba takpi tambi ba habni farisi singna takpi tambi riba sing se tradition da ju phomoi ba sing masini aduga prabhu na takpi riba se masibuneba anouba takpi ba habse aduna masigi matungna aikoina wine habse masini aikoina khangaduse
aduna wine habisina khangnei je false doctrine aran ba takpi tambido adubu akhona khangnei haidi akhona mamang da parable da jaikre ariba ariba patra da anova haidi nauna semba nauna sungaga semba ju se hapna deba maramdi anova semba sina ariba segai mangan ganeba anova judi anova patra da saungi patra da hamnei masina habidi anova takpi tambibase akhona ariba takpi tambiba siga punna samina ba yaro hamni anova phima setka ariba phima sega tonau yadabado adugumna habini masina takpudi aran wine habisina khangnaribse false doctrine ni aduna hairiba oktabi nupi asina takpiriba false doctrine adubu aikoina madu khangnayeba aikoina makatana yang kiniko hairiba oktabi nupi ase kanano karino habje aikoina yang nase verse 3 da mu parse. So he carried me away in the spirit into the wilderness mana aibu lamhangda purami thawai da aibu nungda mdangda purami. I saw a woman sit upon a scarlet colored beast aduga angangleineba masugi sa amagi mathakta aina nupi ama phambu urami full some names of blasphemy mangonda ko thina ishobu thina ngangbagi ming big thana lairami having 7 heads and 10 horns maki makok taret amusung basi tara palami haidi hariba sajni ko sajigi magi ishobu thina ngangbagi lairami magi makok taret masi tara palami hai ado khoi yengse in the spirit habi already aikona Revelation 1 gi 10 da so I was in the spirit in the lost day hai in the spirit habi already John the vision da we have ne aduna masi disherje vision da mahako puraga aikoi matam asta kari thokne abdi maram du han bane adu ba aikone khanai aduga wilderness habse mahak se thawai na mahak wilderness la mangda pura me have ne aduna wilderness has a bible gi prophecy gi matuna karamba matam da wilderness la have se kone yang Revelation 12:14 da hamne to the woman were given 2 wings of a great eagle aduga langja eagle amagi achoba masa singa the hariba church ishori aseng church the pyramid that she might fly into the wilderness mahla mangna paining aigidama into her place makim phum aduda ishona langbi phum duda where she is nourished for a time and time half a time from the face of the serpent adelin adugi maithong degi singlai saitan adugi maithong degi amne time and time have sahi lising amaga sani humphuje masigi matam akhana masigi detail Revelation 12 agi naina badu yeng view hamne aduna wilderness ki matam ase 530 atekina 1798 ki matam do madu bune ba ikhone haje adubu wilderness ki perolai churchna khoigi ishor gi aseng bi churchna lamhang na sen base 530 atekina 1798 ki matam sahi liching masani humphuje ne ba aduga amuk sida Revelation 13 gi 10 da he that leaded into captivity shall go into captivity hadi mibu phapuliba maha adusu mahapu phapun gani hamni captivity hadi maje lan pha oina pu mibu aikhoina lam pha oiba taragati aishu lan pha oigani hamni he that killed with the sword must be killed with the sword aina mije thangna hatpa taragati aishu mina thangna hatkini hamni hadi aina tawbado adugi aduma ai isana phangani hamni masidai marsidagi principle pange madudi aikhoigi masida pange madudi isogi church asibu lamhangda wilderness ta chelan baki damak ekoina Revelation 12 nainaba matam da saitana chelan baki damak saitana kanai gi mapana Revelation 13 da thabak sui aduna papacy gi matung ina sueba aduna papacy asisu isogi church pu sahi lising ama sani humphuje ishori misingbu onaiba ishori misingbu lamhangda chelanba lolnbado adugi tamang mahaksu mahaki church asigi wilderness Roman Catholic Church na haidi papacy na wilderness apigi matam ado lakaneba adun hairiba vision je masini ishori church na 530 attend 1790 apoda ishori church na wilderness asale adugi matungda aduga Roman Church ase masibusu wilderness ki matamda haingo maigi sakti yaudana lot kadapa matam ama lairiba madugi matam adubuni haiba matam asidani aikhoina vision khuribse masi yamaroi masigi matam de wilderness ki pero se khangba yamaroi maramdi aikhoina 7 heads se identify to matam de masigi time pero se yamna maru oyeba
aduga akhona yengse mu yam khara samjalage women have se bible gi matungna akhona mamang da revelation 12 nei naba matam da joina phajana agre nupi ama have se jeremiah 6 ki 2 gi matungna nupi ama have se pasina church bu khangneba aseng be nupina aseng be church oktabi nupina oktabi church ne Ezekiel 16 gi 15 da su akhona nam pabiro masida khange maduna masida uriba nupi oktabi nupi ase oktabi church ne masima kaubiranu ko aina habana te chinawsang aina angi bu khuding mase bible legi wari no election bi na traga din election bi no ko ai bible gi wang ma dai kar shunga de isa gi aning ba pam to kar shunga de bible na haiba du khakta ni aina haijari bise mayam election bi aduga mathang da bis haibse sa ama haibse bible prophecy da kari khangai haibse ko ne se Daniel 7 gi 17 atuga 23 da hai 7 gi 17 da nangna uriba sa sing ade mari ni nungsa mamba Daniel 7 nei nabada igi series laikramni madu yengbiyo aduna nungsa mamba sa o manba kabokai manba atuka yamna tantiba koina describe to the sa mari we hairibam sa sing ase four sing ase ningthau mari ni ham ningthau ama leiba taragadi magi ningthau leibak leikini maduna masini ko masidai principle khange maduri mari aduna sa asigumba sa asina bis asina ningthau leiba amobu khangneba adugo verse 23 da the fourth beast shall be the fourth kingdom upon the earth haise mari shuba sa asina Prithi da pangadaba mari shuba ningthau leiba ni hami maduma kaun ko masida paliba bis haibse masini adubu aikoina revelation 13 dadi aikoina roman church asibu bis oina khak describe teba adubu sidadi roman church asibu na nupi aduna describe tore aduga bis asina adudi kari shakti bu aikoina khangadage habse aiko yengcheba masidagi khangya madudi roman church na puningba maikeda puriba tongliba mathata tongliba sa asidi aduna prithivigi ningthau panba leibak political kingdom haibsineba Prithi masina oikitabje new world order haide Prithi se sarkar amagi makhada lakani madu matamda Prithi se one world government lakaneba maduko hairiba adu madu lakpa matamda masibu control tawgadaba new world order asina hairiba nupi asina roman church na haiba adugi matungina loina satkaneba mana sabu thawi haibadi mathata tongba haibasina adadi mana chalu haiba maikeda hairiba sasina satpane somda chalu chale lepa aduna Prithi new world order ase roman catholic church na mkhoi lusingbasina dictate tawigi matungina Prithi se chalai kani haibase masine masida paliba sa asina new world order buni hairiba sa ase revelation 13 da sa asina sa mana revelation 13 gi sa asina roman catholic church bu khanai aduna hairiba bis ase roman catholic church ne habda nate masida di tungana utkhare ko church ka state ka thokhaina tabado masida mayek chengna u khare masini kaupignu nakoina hena bap ta da balairup su engonda dum hangbiro akoini nemi se for da muchalase the woman was arrayed in purple scarlet color haidi purple gi masu scarlet color na haidi bindu piece leitingi maki pijon ni ko masigi masu sima ekoina ugani roman church ta ugani and decked with gold and precious stones and pearls sana lupa mani mutana mahapu leiting lami having a golden cup in her hand full of abomination and filthiness of her fornication maki oktaba tawba dugi tukatsaba asukimati oktaba abomination ko amot pasing adun pick tanba maki makutta sanagi patra amma lairami hai picture da yingbiyo haiba description da se adu verse 5 and upon her forehead was a name written mystery Babylon the great mother of harlots and abomination of the earth hai angakpi Babylon oktabisingi mama achauba oktabisingi achauba mama haibni Prithi ki kwadi ki tukatsabi hai ina ngasai gre sida paliba church se masana bible da haijere Babylon hana khane haida thaini gi Babylon du ko mani masidi spiritual Babylon ni adugo mahase oktabe singi mama habi oktabi haide khona bible gi matu inadi ishor gi apostate or church atumba nataba church adu bukhane haide ba Prithi da laiba denomination church kudimak se masigi mama oiba denomination kudimak asina haide ba church asidagi tholakpa adugumba church adudi karino ekoina khangye madudi roman catholic church ni
Roman Catholic Church tagi hojik lairiba Protestant denomination khudimok cha loina tholokpani Sunday keeper makaise loin tholokpani ngo masi akhuna kaugumsi asini aduna masida paliba mother haise mystery Babylon haise spiritual Babylon haise kanano have Roman Catholic Church in habinate Bible na piba description digi matuna habni maki description khudim asa thungani aikoni sida Revelation 13 da ina naina bada sumasi maram fajana ngangramni yo makhoi gi church ki lusing basing makhoi gi bishop cardinal sing na sheliba dress e yengo sida sanna lupa mani mukta aduga scarlet masu purple masu gi phijon je makhoi loin sepane pop aikoni yengo pop ki dress kaidawi have the yengo masini aikoi gi kanbi mapunda sepa dress te kaidawa icham samba laireba amagi phijon aduni sheli se kya khena gramna yengo ko humility have the prabhu dadi lay adu bhai research dadi napan pik thanba adugumbane habse masini aduna mahana oktabi to hedi tibige laibak sing asige mahana hoji alliance semduna laiba amaga yana muslim gi oigra amagi oigra punam alliance semduna lay aduna mahaki takpiba asina prithibida lairiba sarkar ko dimose induna lairibani hoji covid ki haro amagi haro loina ma climate change haro ada magi Pro Francis ki Laudato Si 2015 gi encyclical gi matung nani Paris Climate Agreement gi laiba kholiba loina man haije hoji saman hairibni sande sena ngak tabagi covid laibni corona covid ase laibni haina hairibni climate change laib se sande sena ngak tabagi ni asina maram boiduna covid laibni hairibni masi phage adi no majina me ngak khadamni habsini masi prithvi la khudim na hoji yani hoji mi pun khudim ma vaccine ka khadamni haina asina singbo kya maram lai sinaw sang punna mose saitan gi maki aramba tapi tambibini aduda natana prithvi ta lairiba dinom sang khudim no majina me sangai no majina me no majina me se seng bose kanana seng mado Roman Catholic ni seng Bible da seng ai de Prabhu Jesu Christ seng ai de ado prithvi ta lairiba denomination bana masigi no me maki aramba tapi tambi sigi matung ne saleba yam lai research ta Bible gi matung ne tapi tambi da yam lai madugi matung na su salibane aina Revelation 13 gi na bado maduda na khoi pachana amohana yengbiu ko ai maduda di amohana chalargumsi aduna harlot habise masinasu octavius church ne habsi khange Babylon habsina masisu laise laigre masine akoina 6 amuk yengminers ko 6 7 akoina mu yengsi and I saw the woman drunkard with the blood of the saints I didn't be asina sen hadi sida palebse asengba Christian namni Prabhu Jesu Christ gi matung inba Christian sing adugi I thakpu ui hamni Prabhu Jesu Christ gi matung inba Christian sing asibu hat pastors asidi kanano history na sakini masidi Roman Catholic Church ne maki takpi tambi badugi markta leba Bible gi matung na takpi tambi ba aikona dark ages gi matam 530 18 70 90 aki matam da mana hat ki ba mi masing de asuki mating ngame with the blood of the martyrs of Jesus hamni Prabhu gi damu thawai thai ba missing adu I the man ta I hamni maina hat ki ba missing de asuki mating yam khre ko 150 million gi matak tane halefse and then when I saw her I wondered with great admiration aina ma ubada habdi jona ma ngona ngak po phawri gi maram amadi church ni haraga Prabhu gi matung inbani haraga Prabhu gi matung inba acheng ba Bible gi matung na sa Christian sing adubu ma ki vision da hat pu do ma na uyeba adu matum da angak po phawi hamni se akhone ishob thagatsi ko asigumba wai patana Bible le pibiram ba gidama sabenda the angel said unto me wherefore did thou marvel karigina ngak pro I will tell thee the mystery of the woman no piasigi angak podo ina haige and of the beast that carried her mahapu puriba sasi maram ai haige hamni masimune ko nupi aduga sasi bu puriba sing maram ngange which had 7 heads and 10 horns masigi makok taret pali aduga masi tara pali habsine masine akhone ingse 7 heads ki maram da khaitang akhona khaitang nei changchan minaji ko ai yam haijar ro sidi mathang da full haijege masida akhone ingse the beast that thou sawest is not shall ascend out of the bottomless pit go into the perdition aduga masi 7 da pale 8 da pale ba beast asiga 7 da pale ba beast asiga yam manate ko isnawsing masi khona kagum siko khona Roman Catholic Church su beast amani madu khona the beast that thou sawest adi mangna ukraba mamang do ukraba it's not hojikti laitaba haibigi arthdi mahaki shakti laitraba mahaki mapanga laitraba mangna hana lairamba matamda dark ages ki matamda Christian singbu onai ba hatpa tupa tawbudo
adugi pangal adidi leitraba tugumba hujik ebni sell asan out of the bottomless pit aduga markje bottomless pit adi makpa naidana lu khraba kom adudagi tholakane ami masi kaino hakanda koina graph hadi ma siba adudagi tholak bottomless pit ki maramda so ina mamana khara naina khara mai meaning ahum mari le meaning aduga basida panbagi atadi basi satanic origin ne hamni hadi basase aduga magi bottomless pit hadi mongpham asibadagi markse haugalakani habaduni ma matang asida paningni base ka going into perdition adugi haugalaba matang da ma laikha tanam mang takpa adu sakani they dwell on the earth shall wander pithib da laiba mission ngakani whose names were not written in the book of life from the foundation of the world prithibi horpadagi ahingba lairik adu da ming ikidraba mission asina haiba sa asida ngakani ham haibadi norok ta sakadaba mission na haiba sa roman catholic church asida ngakani han hujik pithib da laiba mission nga ibni hujik loina nga ibni when kawgam se when they behold the beast that was is not yet is hamne haiba sa di beast was the mark matam khara mamang da kamak lairami hamni ma sakti palami 538 and 1798 1798 ki matam da ma sakti palami is not do hojik lairiba matam masina ma ki sakti laitaba hain ko magi religious sakti di laiba aduga magi political sakti adi mana govern tawgi mana mije ma ki ara mayakta laiba mokoina takpi tambi budugi mayakta laiba missing ase mana heart ke mana dandi pige habidi ngamdaba adugum baduniaba ado yet is aduga amuk oirakani habi ga tadi ma ki mama angda lairambagi aduguma sakti religious ki sakti state ki sakti se pirakani mana habi gi matungna prithibi da laiba mipum khudum ingeneba aduguma matam ama lakani habni aduna hairiba magi face ahum laire haukhibada hojina magi sakti laitaba tungda mu lakadaba masigi time period ahum laiba adugumba sakti aduneba masida hairise verse 9 da ikho yengase here is the mind which had wisdom loksing leiba misna loksing adi bible gi matin adi bible na haibe inba bible na takpi bigi matin na satpa hengo ishogi yathang inba prabhu bu thajaba missing bible na haibe dugi matin na satpa missing aduda adugumba loksing adu leire the seven heads are seven mountain makok taret adi ngasai sa asida paliba makok taret asina aikoina makok taret asina jingjau tarene on which the woman sitteth nupi asina phamliba jingjau taret atuni haiko masida paliba 7 has masidagi aikoina nupi se kanano habse aikoina yengba yai masida 7 has literally aikoina apply to matamda Vatican city as 7 hills ta ko hills ki mathakta Vatican city ase sabani habse aikoina kawgam se ko masina taibadi nupi se kanano habdo aikoina mayak changna taibani ko literally dugo magi spiritual meaning ne aikoina yengdabje magi 7 heads 7 mountains ne ai makhada mu yemrakani there are 7 kings aduga ning thau taret pangini 5 are fallen haiko one is manga amdi tugre and one is having John the karamba matamda even one is having madudi Roman Catholic Church na wilderness ki perota laiba have this 1790 item magi that you won phange matugi phangbo tangkak adudani John na lairi bisiko kana miss na hai masigi John gi matam masidi John gi matam masidi aduna Prabhu Jesu Christ gi matam haidi 100 century AD dani aduna aduda apply taruga madugi mamangda lairba ning thauktare adudi kaino na apply to ko madu lale in the spirit havni John je vision da ubni adugi matamda wilderness ki perot havdi Roman church na wilderness pai matam aduda pubni masima kaubiginu sinopsing and the other is not yet come aduga amadi laktri havni manga tugre ko one is having taruk shubuduni one is having the other is not yet come having atopa ama laktri having tare shubuni when he comet tare shuba se lakpa matamda he must continue a short space mahana prithibida ko koina palu havni matam khar khatang laigene havni short space havni verse 11 je pasi and the beast that was and is not even he is the eye aduga mamangda lairamba aduga hojiti laitaba cho he is the eye even he is a madini pansubani hai and is of the 7 taret adudagini taret adugi manudagini adu mahani pansubani go into perdition mana lakpa matanma laikha tagani habsni snausing masi laire masini aduga masigi matuna ikona mountain habe
ꯑꯩꯈꯣꯏꯅ mountain haibse karino haibda ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯌꯦꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯒꯤ ꯚꯔꯁ 11 ꯑꯁꯥꯏꯗꯒꯤꯀꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯩꯅꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯄꯨ ꯅꯤꯄꯥꯟ ꯁꯨꯕ ꯀꯤꯡꯗꯝ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯑꯗꯨ ꯃꯥꯔꯛ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏꯅ 7 ꯍꯦꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯃꯤꯟꯅꯁꯤ 7 ꯍꯦꯠꯁꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ 8 ꯁꯨꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯄꯦꯔꯣꯜ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯀꯗꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯇꯥꯏꯝ ꯄꯤꯔꯤꯌꯗꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯇꯝꯖꯈ꯭ꯔꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯥꯔꯠ 1ꯗ ꯅꯩꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯅꯩꯅꯒꯗꯧꯕ ꯌꯥꯝ ꯂꯩꯔꯤ ꯏꯄꯥ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗꯁꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯨ ꯆꯤꯡꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯦ ꯑꯃꯦꯟ